CBI ne Hemazit amasung Lintoingan bi mangkibagi charge sheet thangalakle CBI ne lokhatkiba atopa case singina trial chathaba hokre kumjali singani kulhumdoi me ahumdagi horakkiba irang asigi manung channa sahi adumaki July thada mahiroi fijam Hemazit amasung hijam Lintoingan bi kuki militant singna fakibadagi thiba khangdana lairiba case asibo Supreme Court ki directive matung inna CBI na thigat handuna case asigi hearing Guwahati da pangthoktuna lakli amadi CBI na case asigi chapchawa investigation loiraduna Mioy Marigi Matakta, Charge Tangalakre Heidi, Yamna Nuaitaba Togdok Ama Oikiba, Lintoingan bi Amsung Hemajet Kuki Militan, Chingnaba Singna Faduna, Tiva Kangdram Matung, Tahum Parakpada Hemajet Amasung, Lintoingan Bigi Photo Sing social media da Tadortuna Miam Pumbagi Wakalda, Akiva Masung Nuaitaba Kayapohanki. Case asiga mari lenana CBI ne investigation tawduna senaba mioi mari lingya nai chang pamilun hauke bresman swal hauke amasung paulumangi mathakta CBI na charge sheet thangalakhi bani adubo haujik fawbagi oina special court CBI Guwahati na accused mari asigi mathakta charge frame tawbadi laitri case asigi ikon konba hearing mamang saigi December 13 ta haiba court asida pangthokhi aduga accused singi council singna court asida haiba accused sing asida digital oiba documents sing pigadaba wali haina Pi Kibagaloina, court Asinasu Matangi hearing set Tauduna Tamkibani Amaromda, CBI na charge set submit Taurakiba case Hibadi, Irang Manunda, Tawal district area Karadan Pi Karamiamna, Kongoina Duna Pukibagi case Kamari Lena, Miotaruki Matata court Asinasu. Charge frame Taukibaga Loinana, Amadi, accused Taruk Asinasu, Makoida Sikiba, Maral Singh Adu Masana Yajadi Hirapadagi, special CBI court of Chatra. Bukhan Gogoigi Kona Sidagi trial Chathaba Hokre Hidi Matang Manang Naina Manipura Tokiba Irang Sigamari Lenana CBI and Lokatkiba Nupida Chathaba crime Mi Taba Kulakta Sanglaktuna Yunkai Mai Taba Amasung Fusa even a singba guessing CBI and Lokatkiba Sing Asigi Sar Sing Shub Frame Tauduna special CBI court Guwahati da Matang session trial Gidamak Lankalakre Haina agency Pound up Fongdorgli.